Bethany Diaspora Church ki Nungsiba Chilinaw Marup Mapang Sing Ahan Bamaktada Prabhu Jesu Christa gi mingda Nungsiba gi salam pizabani Ishor gi Nungsiba si Yesu ki matik chawi Hainingai leitana Ishor bu thagat si maramdi sigumlaba tanglaba matam asi Eikhoibu pinabiduna ngasi Nongmajing numit tang 13 July 2025 asi Phaba Ishor Mahakki wahai tamin aduna amaga pukning thogat minabigi matam asi Ishor na Eikhoibu phanghanbire Isilinaw sing ngasi Eikhoina paminagadawriba text asi 1 John chapter 4 verses 12 to 16 1 John chapter 4 verses 12 to 16 ngasi Eikhoigi text oigani aduga maruoiba masangoiba wahai aduna His love has been perfected in us Ishorgi wahai asida Eikhoina yengba kanda Ishorgi nungsiba asi kayamuk chawbra haibasi Eikhoina uba phangi masida Manipuri da Eikhoina amaga nungsinarabadi Ishorna Eikhoida lay aduga Mahakki Nungsiba adu Eikhoida Mapung Phaba Oihalle Mahakki Nungsiba adu Eikhoida Mapung Phaba Oihalle haibani Ichilinaw sing Eikhoigi text asi Ahobadagi na pathok sage verse 12 tagi paraga 16 phawba Manipuri gi Bible da pathok sage mi kananasu Ishor bu khak udri Eikhoina amaga nungsinarabadi Ishor na Eikhoida lay aduga Mahakki Nungsiba adu Eikhoida Mapung Phaba Oihalle masigi mapana Eikhoina mangonda lengdana lay amasung mahakna Eikhoida lay haiba Eikhoina khangi maramdi mahakna Eikhoida Mahakki thawai dagi pibire mapa aduna machanipa adubu taimangpan gi kanbiba mapu oinaba thabirakle haiba Eikhoina ure amasung Eikhoina sakhi pi Jisudi Ishorgi machanipani haina yabami aduda Ishorna lengdana lay amasung mahakna Ishorda lay Ishorna Eikhoibu nungsibiba adu Eikhoina khangle amasung thajare Ishordi nungsibani nungsibada lengdana layriba mahak adu Ishorda lengdana lay aduga Ishorna mangonda lay Masi yamna chumlaba wafam aduna an important truth yamna singlaba chumlaba adu karino haiba kanda Ishor asi kananasu udri karamba matamda kari matamda oiragasu The only begotten Son was in the bosom of the Father. Aduga Prabhu Jesu Christa Mahakki amata ngairaba machanipa adu mapagi mathanung dalay. He has declared him. Prabhu Jesu na Ishorbu utli. John gi chapter 1 verse 18 da masi Eikhoina paba phangi. Ani subada 1 Timothy gi chapter 1 verse 17 da Now to the King eternal, Lomanai daba ningthau, aduda immortal, mangba loibanai daba, sibanai daba invisible, uba pangdaba to God who alone is wise. Mahakatang asingba oiriba, be honor and glory forever and ever. Amen. Thagat pa amasung glory matik mangal mahakhaktagi oisunu haibani matam chupada No one has seen God at any time. 1 John
4:12a pasida ngasi eikoina amu uba phangi kanana su Ishor mahak adu uba phangdri haibani masida John's gi notation asi yengba kanda Gospel of John da eikoina uba phangi in his first epistle ahanba Mahakki iba epistle asida su eikoina uba phangai madudi Ishor bu kanana su uba phangdri haibasi mahakna phongdoi aduga masi Apostle Paul na su mahakna yai aduga sab manana mahakna ibani attributes of God Ishor gi maramda Mahakki matik magul aduga masida 1 Timothy 1 gi 17 asida kharadi pali eternal o manaidaba immortal sibanaidaba invisible aduga mina uba phangdaba adugumba Ishor aduni haibasi phongdoi adu oiragadi hangba yaba question di karam haina aikoina Ishor bu khangi haina phongdokadage karam haina aikoina Ishor bu khangi haina haiba yagadage haibagi wahangsi hangba yabani maramdi Ishor di eternal ni immortal ni invisible ni uba phangde kanana su udri haye adu oiragadi aikoina udriba Ishor su udaba Ishor adubu Mahakki maramda aikoina khangi hayose oithokpa yabara haibani adubu Ishor gi wahaina aikoida masigi paukum pibire if we practice love aikoina nungsiba haibasi lairabadi masi aikoina taurabadi God abides in us Ishor aikoida lay haibasi yamna mayik singna uba phangani masina Ishor aikoi khangi haibagi maramda aikoina phongdokpada karisu akaiba leite his love is perfected in us Mahakki nungsiba do aikoida mapung phahalle we also have a deep assurance with reference to abiding in God aduga aikoina Prabhu Ishorda aikoina lengdana laiba matamda aikoi githajaba asi asuki matik chumi haibagi deep assurance adugi thajaba asi aikoida laigani aduga aikoida masi karisu chingnaba lairoi karamba matamda if we abide in him aikoina Ishorda Prabhu Jisu Krista da lengdana laiba matamda we will know that his spirit has indeed been given to us aduga Ishorna Mahakki thawai asengba adubu aikoida pinabire haibasi aikoina phajana khangba ngamgani masina maram oiraga Ishor aikoina masak udaba mahakpu khangi haibasi oithokpa yabani masida yamna maru oiba key concept adudi karino hairaga abiding in God Ishorda aikoi tata lengdana leiba haibasini this was clearly taught by the Lord Jesus Christ Prabhu Jisu Krista na yamna phajana mamutta na takpi khrabani John chapter 15 da aikoi na parabadi uba phangani if we are to abide in him mahak Prabhu Jisu Krista da aikoi lengdana leigadabani John 15 gi 4 verse 6 15 verse 4 amadi 6 to da aikoi na uba phangani maduda pangkak pi base branches abiding in the true vine masa singna magi pambida lengdana leiba adugumna leigadaba asigi matangda takpi we are to abide in his word mahakki wahaida aikoi lengdana leigadabani John 15 gi verse 7 da aduga we are to abide in his love mahakki nungsiba adudasu aikoi leigadabani lengdana John gi 15 verse 9 masida aikoina phajana Prabhu Jisu Krishna takpi basi uba phangi masigi pautak asi Apostle John applies tauraga mahakki teaching mahakki takpi ba aduga man iriba chithi asida epistle asida amuk hanna mahakna phongdok pi bani John declared his faith in his testimony mahakki thajaba si mahakki
testimony sakhi piba aduda sumaina phongdoi. God has sent His Son to be the Savior of the world. Ishorna Mahakki macha nipa adubu taibang pan babu kanbi nana bagi damakta kanbi ba mapu oina thabira I haibasi mahakna phongdoi. There must be faith that the Lord Jesus is the Son of God. Prabhu Jesu Christa se tasengna Ishor gi macha nipani haibasigi thajabasi leifam thoi. Ngasi eikhoina yengba matamda chubnaba aranba takpiba oza lai makhoina takpasi natraga makhoigi thajabasi Prabhu Jesu Christa da thajade. Prabhu Jesu Christa se Ishor gi macha nipani kanbiba mapuni haibasi makhoina thajade madu makhoina takte. Adumapu Ishor gi Shastra dadi yamna mayek sengna phongdok pibani. Prabhu Jesu Christa si Ishor gi macha nipa makni kanbiba mapu oina taibang pana sida Ishor na thabirakpani. Mangonda eikhoina thajaba thamba haibasi yamna darkar oi. Aduga hi Apostle John na mathangda kari phongdoi, he declares his faith in the love of God. Mahakki Ishor gi nungsibada mahakna thajaba adugi matangdasu phongdokpi. Actually now sing John, Apostle John asina hujiki hairiba wahai sing asida mahak yamna chetna thajaraga lengdana lay. He refused to concede to the false teachers. Aranba oja singi takpiba phongdokpasing aduda mahakna taraga maduda thajagadabasi mahak suya yade. He rejected their wrong teachings. Makoigi aranba takpiba sing adu mahakna reject tawi mahakna yaningde. Aduga he affirmed his faith and thus he abided in the Lord. Mahakki thajabasi mahakna yamna mayek singhale aduga Prabhu Jesu Christa da lengdana mahak lay. Masi Apostle John gi punsi wari da eikhoina uba phangba masamakna phongdokpa mahakki testimony aduda eikhoina ubani. Actually now sing Ishor gi nungsiba se karamaina eikhoida mapung phahali haibagi matang asida munna amuk yengma kanda masida hujiki hairiba Ishor gi nungsiba asi mapung phanbagi matangi masigi concept asi karamhaina haubra haibakanda Ishor gi nungsiba adudagi haubani with God's love. The concept begins with God's love. Ishor gi nungsiba adudagi haubani aduga with faith that this love was manifested in the Lord Jesus Christ. Aduga thajaba duna maram oiraga Prabhu Jesu Christa da masigi nungsiba se uthok pibani. Aduga masida makhata na yengba kanda the concept requires darkar oibasi karino an obedience to practice the love of God. Eikhoina Ishor gi nungsiba se eikhoigi punsida practice tauba. Masi taubasi yamna darkar oi. Masigi damak takari darkar oi haiba kanda obedience. Haiba inba asi yamna darkar oi bani. Maramdi Ishor na eikhoibu nungsibagumna eikhoina su amaga nungsinaba. Natraga Ishor busu eikhoina nungsiba haibasi Ishor gi aningba Ishor gi apambani. Aduna madu Ishor gi aningba Ishor gi apamba duda eikhoina ingadabani. Adu eragadi eikhoina Ishor gi nungsiba ase practice tauba ngamgani. To love God, to love as God has loved us. Ishor na eikhoibu nungsibagum na eikhoina su nungsiba. Masini. In so doing, maduna eikhoina tauba kanda God's love is perfected in us. Ishor gi nungsibado eikhoida mapung phabani haibani. Nasai gi eikhoina pathokhraba text aduda yamna mayek sengna lay. Mi kanana su Ishor bu khak udri eikhoina amaga nungsinarabadi. Eikhoina amaga nungsinarabadi. Ishor na eikhoida lay aduga mahakki nungsiba adu eikhoida mapung phaba oihalle haibani.
ईश्वर की नुंसीबा से एखोइदा मपुंग फाबा ओइहन बसे करम हाइना ओइथोकपा याबरा हाइबा कांदा ईश्वरना एखोइबु नुंसीबगुमना एखोइनासु नुंसीबा अदुगा ईश्वर की नुंसीबा असि पांगथोकपदा इन हाइबे इनबा असि तंगाई फदे हाइबसे एखोइना खंगदबनी अदुना ngasi इचिल अनाउसिंग एखोइगी challenge asi karino what are our challenge God to comprehend the concept of God's love ईश्वर की नुंसीबा से करीनो हाइबसे एखोइ मयेक सेंगना खंगबा मथौ ताइ अनीसुबदा to abide in the Lord प्रभु यीशु ख्रिस्ट दा एखोइना लेंगदना लैबसी यामना दरकार ओइ अदुगा अहुम सुबदा to practice the love of God ईश्वर की नुंसीबा से एखोइगी पुंसीदा पांगथोकपा मसी एखोइना तौबसी यामना दरकार ओइ अदुना इचिलनाउसिंग ngasi एखोइ इसा इसाना ईश्वरदा प्रार्थना तौरगा ईश्वर नहाकी नुंसीबा से हेन हेन आइबु खंगहनबियु नोमा नोमागी नहाकी नुंसीबा से मयेक सेंगना खंगबा ngamnanaba नहाकना लौसिंग ज्ञान पिनाबियु आइगी मिट पांगथोकहनबियु हाइदुना एखोइ ईश्वरदा हाइजगदाबनी एखोइना थीगदाबनी ईश्वर की नुंसीबगी मरमदा हेन खंगननाबा ईश्वर की वहाई असे पाबा मतमदा अदुगा ईश्वरना तौबीबा ईश्वरना एखोइ इदमक्ता तौबीरीबा मयाम असे निंसिंगबा मतमदा ईश्वर की नुंसीबा से हेन हेन मसक खंगलकनी अदुगा ईश्वर की प्रभु यीशु ख्रिस्टदा एखोइना लेंगदना लैबसी असी यामना दरकार ओइ इसिले नाउसिंग प्रभु यीशु ख्रिस्टा एखोइगी कनबीबम अपुनी मांगोंदा हिंगबा लै मांगोंदा खुदिंगमक लै हाइबसे एखोइना खंगी अदुगा महक मांगोंदा एखोइना लैबा मतमदा महै यानबदो एखोइ ओइबा ngamgani अदुगा नुंसीबा अदुसु एखोइ एखोइगी पुंसीदा लैगनी अदुगा ईश्वर की नुंसीबा से एखोइना फंगबा खक्ता नतरगा एखोइना मसी प्रैक्टिस तौबा मथौ ताइ ईश्वरबु नुंसीबा एखोइ अमगा अमगा नुंसीनाबा मसी ईश्वर की अपामबनी खुदिंगमक असे एखोइगी पुंसीदा मपुंग फाना ईश्वरना ओइहनबिबा ओइसुनु ताखरबा मिपुम खुदिंगमक की मथक्ता ईश्वरना हेन हेन बोर पिनाबिबा ओइसुनु प्रार्थना तौसी थागचरी पा ईश्वर नहाकी थौजाल मपान ngasi फजख्रबा नुमित असिदा नहाकी वहाई अमुक ताबा फंगहनबिरे थागचबनी नहाकी वहाई असिबु एखोइदा पिनाबिदुना नसा एखोइना असमाइना मतम मतम की ओइना नहाकी वहाई तामिनरगा पुनिंग थौगतमिनबा मसिदगी एखोइना पुनिंग थौगतपा फंगजरगा हेन हेन एखोइगी थाजबदा चौखतपा नहाकपु नुंसीबदा हेन हेन एखोइ मपुंग फारकपा अदुगा एखोइगी पुंसीदा अवाबा कया थेंगनरबसु थाजबगा लोइनना एखोइना मायोकनबा ngamhanbiba पाइसोर खुदिंगमक असे नहाकी थौजानी एखोइगी असोइबा अरानबा पाप खुदिंगमक नहाकना कोकपियु एखोइगी लैफमदा नहाकी नुंसीबा अदुना कोनसिनबिदुना पाइसोर हकचांग थवाई अनिमकी दरकार ओइबा बोर खुदिंगमक नहाकना पिनाबियु अदुगा नहाकी लोइनबा अदुना मतम केबिकता लोइनबिदुना नहाकी नुंसीबा असे निंसिंगलगा नहाकपु थागतपा हेन हेन नहाकी नुंसीबगी मरमदसु खंगबा ngamba अदुगा नहाकी नुंसीबा असे एखोइ मपुंग फाना एखोइगी पुंसीदा पांगथोकपा ngamnanaba नहाकना बोर पिनाबियु अदुगा प्रभु यीशु ख्रिस्टदा लेंगदना थाजबा असे चेतना एखोइ पाइदुना कोनदुना लेपा ngamnanaba नहाकी पांगल नहाकी लोइनबिबा नहाकी पांगबिबा अदु मतम खुदिंगदा पिनाबियु हाइदुना थागतचबगा लोइनना खुदिंगमक सिगिदमक्ता एखोइबु पापतगी हंदोकपिबा अमता ngairaba kanbiba mapu प्रभु यीशु ख्रिस्टगी मिंगदा निजबनी आमेन थैंक यू गॉड ब्लेस